Ichenna Dawdiba Koidau Sagale Thoina Yariko Ngasaina Lamdadi Sikti Tode Aduga Masaksiga Ichenna Asingbeiro Madam Thoina Yare watching on Wabanati Yam Gantabagi Monine Lintoina Yarse Wati Divanang Suba Numise Tasle Aduna Upaya Matose Asumna Ngiawa Kanaraba Matung Maridu Mangak Tulaiduna Koyingi Adubure Adatabak Suriba Cheholiba Missingdu Ichanna Adagi Nupasing Sida Hanguslaw Lintoina Koy Hangduba Nangde Paisa Yam Kai Hangdi Yare Bema Hayang Amok Singalore Dubo Koyadona Yungunemase Asiaiduna Ichandu Gangam Jatki Thoina Hai Mayma Masi Chatajakine Lestabina Togum Yamikai Khangdi Lesabi Lansot Pina Hainaraniba Asiaiduna Thoidu Fring Chongi Lintoina Yare Nang Masu Sono Chubra Khangdeme Mi Mamangsida Yamni Kako Nangni Hena Ikaizari Thoina Amoraba Nangi Hongnabida Nate Aina Haidi Kanano Sukhangdaba Misidabu Ikaidraba Leisnana Hoyare Nangasigidi Ikaibada Karakango Yumda Lala Badi Soidrabane Adukangna Nasana Gyantao Wayang Nagano Somdana Ichandu Karisu Kanbiba Nate Hana Degi Kangnarak Pagimongda Icham Chamna Sathari Ichanna Dada Kainomta Hagiba Napadana Hayo Kaileragibem Dada Kristo Koibalak Paneba Aduda Asiaraga Wadu Makata Bangamdana Ikaina Mangak Adulutaraga Leki Mataududa Ikairi Kangladuna Nupadusu Sathari Kaidaroge Bem Kaisukalono Nabunga Manikalo Kailerege Sayaro Hairun Nambugadoroge Da Aikoi se Gari Taloi Tokre Aduda Thingzilak Pane Upai Letre Dana Nachanjing Bunusibiduna Mateng Mata Pangbiyo Pange Ichan Singibu Nabung Lady Sidi Aya thank you Dada Kaigi takes no Sidi Mabunga Mana Machanamada Mateng Pangbise Hongna Sani Asumna Harau Rauna Ichansu Lupachama Puduna Lai Linthoi Yamna Ngakna Yengagai Rei Nungdiam Ngamina Kaidaragama Laklaisina Masaksiga Leisnana Yare Lepogo Karangang Nardi Housing set Tingabane Watingang Bagi Matamnate Nasana Ganto Asumna Maridu Mariana Yanaduna Mayamna Halagnare Thoi Mabunga Humamadi Machigi Marumda Sachabini Makoi Machin Manau Mangani Mana Tumbini Ichangi Mapaleki Dabasi Mana Class 5 Karakpa Adaidani Mama Amadi Mabung Manau Nupa Maga Makoi Marikakta Leizabani Mana Yaimani Leisna Mabunga Hum Machi Maga Mana Tumbini Linthoi Mabunga Hunga Makoi Marikaktani Mana Tumbini Langlen Mapa Macha Makoi Hum Dang Leizabani Mana Ahan Manau Nupa Maga Langlen gi Mama Mana Class 1 Karakpa Daida Laikidre Mapasu Mama Laitabagi Nisada Luptuna Leirubana Thaba Inkhang Suba Nomba Ngamde Chatpa Fauda Chumna Chatpa Ngamzade Asumna Matam Kharadi Hauzinkre Ayuki Matamni Langlen Chak Thongi Leimana Hai Yumse Mikanam Talaitabro Kai Sakige Langlena Kai Hage Bo Noina Pa Ngangnik Padolaitra Laiti Kai Hage Noigi Yumse Hongtongnaba Yam Tunato Aina Sauradi Kiana Taisaru Hayo Aibu Wayam Nangahangano Asiairam Laga Fit Laiduna Chatki Tolida Lairaba Mapokse Pokai Dehai Sira Adubu Haiman Batok Loidra Mioina Poglabadi Awaba Nungaiba Kaya Matengnagani Punsigi Khwaidigi Luba Tangka Khaigadoribra Lanfam Changadoribra Lanfam Changba Haibasi Araiba Thabakti Nate Khutta Matik Chaba Khulai Paiduna Mayoknagadabani
khulai paidana karamna lantheinagani khulai paidana changlabadi sibai base masana tabani asigumba charak chaingnaba maragasida lairabi kanasu leijadrabi nangi kari natikna mayoknagani upaidi leijada thamoi sokna tengthajari nongmata harau minok tamba fangjadriba mahakni hoi marup mapangsingna khangkhini haiduna moigi mamangda momon nogliba maithongse thamoidagi sengna nokpra nate asemba minokni minoktugi marumda lotuna leiriba pendaba ningamdaba thamoi machetana kairiba sipumba kananasu khangbide kanamatadasu khanganingde arembada aigidamakta mathasa haningde adubu kananasu khangande haibadudi langani matam pumbada aigi khongthang amadi karamna ningamdaba nungaitaba leibage haiduna hangbiba aiba matam pumbada themjinbiriba aigi awa nungai wakatfa moiriba pirang nangbudi lairabi kesu pa leijadrabi aigidi nangna pumnamakne nangna aigi sangsarne Linthoina nupia migi pesada singuse sumai leibana kanaro yamikai ichana aisu khallibane nangam khanni is langlena kai wari no yam ingchiknaga khanarisibo leisnana adubura ngarang aikhoina koiba chatpado aduda gari thau loithokidana mingondagi paisa pure adu singba chasena hainarine langlena o adugi ore aidi khangdaba ado thoidi bazarda machega chatki leite o adudi chalasilao e kaida ho dubra nangi nawa ma thibige tawni wathidi ko kok hairo adubra paisa pure haida pure adu singba chalu se habane ai noida koiba pobige habanate adu ngasaina haywadra masaksiga asumna makoi maridu paisa singba chatchaiduna makoi punna chatkre ngayaki matung mafam adu yauraduna linthoina chango piro nangdi aisida leiramage ikaiba makoi masen amana ama ikai haiduna inaduna lei langlena kaino nomyami kairadina ai piruge ahum dusu yamna rauna hoi hoi adumaina tawrse mingondagi loramdaidadi ikaidaba singamdaidana ikairineba linthoina aduinedego leisabi natagum kanano su khangdaba misidi paisaga niba ngami haina kinina tawbane langlena ho yare asi haiduna paisadu puduna chekre mafamdu yauraduna kainomtange ba nupa duna hango kayangge aino ngarang angang khaina gari thau lorena paisa longmane chume mateng pangbibanida adugi damakta thanks ada ngarangi paisa do se sida leijare kaigi paisa no yarani singdrasu sum ichan mangni khalaga nabungna mateng pangbane ada mingondagi paisa pubase nungaita tawne se karigumba dana paisa se lawdaba taragadi nachan yamna nungaijaroi hoi hoi fare fare ichanna thamoi sengna hairabanina yam nungaijare adudi nachan hoi amuk chacharage fare fare asumna harau harauna maridusu mayum tamna hanarakle ronina yumgi makhada ngakta leitaba machasibu karamba machano nangama ngangnaba yamna wadori linthoina akhoi magi hongnabi ayubaga lakpase amuk hawradoini kayadano yengune se nangi phanabane aina harise adu nangna karigi khangde ho yarese kaino khangde sum ngangdana lei kaino khangde me asi hairaga magi kada changkhre somdana kamdauri langlen isaukanna langli langlena khoidause saugaladawni ai ngasidi bako jibangona kaino che isau amuk langiduna aina langise langlindana langba maluraba kaino khongdeme isau langmandana chena ngamako nongmadi soidabane angang na ngamako yamna khangbireda birena yare
Taning nongan bade numita fauba khatnabaga chainabaga laungnabaga yam taning kokchi yam na khana doiraga ne chalo lampak ta khana rocho aina han hoba nate ko aikoi chena han haurini kai bawzikida angang nam ko ahal sabra babu ngasegi milda laktana tapta kai fudarakani se phubiro se ba phubiro yengune usitri se yar to Maray maraga tangnarakanu ko taning ko sondana rani kanna kapi imagi bema nang sipangida ko karino ba nang nauzik tawdori base angang ori ba nang na karino tawdoise ichan phone da wari sari khangde daisu kari haidono mayum yamna paningbra khangde ba lintoina kanano haisa nang yongna bida thabak leitabagi migi chenki ba pana leiraba adoi nate ba chelise ate kana sunati leksna ne nang na haise asengbra mane aina munongonda fagi tawkhidra adudi hauzike hainarage khangde daisu dudi aheng nongalaga khangta bane hoise adudi phare ai thamage good night somdana leksna yamna matha sana kabli tawduna magi phone adu paiduna call tawsili Langlena, hello? Kaidorino nangba? Tummiye, nangdi? Pami. Nangdi kaidoriba? Asuk tenga kansida tungge haidadana nohiro kainaraba? Os, wati diba? Ay lagi tawne. Yang wari ko, ibema nangama. Asing mani. Oy, rasikang, nang tumba yadraga ay tumranu sinine. Koino nang haiduna. Nang tumba yadabay natro ay ngonda kaireida tumage ay tumninga kansida nang ay naise thazadira thazade nangna thajanaba ay kedaw haibano Langlen wakhalda jajat khali maisibu asengboy rajalane khanna leisnana khoidorage amu mangleiriduna kori mangino guliga chahaudraba Langlen ikhang khangna sauningna nang nawayamna nainingbraba nungcbiduna kaya ningiba nang chele na kaya raksure aingonda laknarise handakti asengbay chele haba mipung khudimagna hainaribani mise thazaba manghanganu haina adubu thamoisina thazana loinariba maruptuna amuruk thazaba manghalaba karamba mina mabu thazagani oidaba karanda ngangboina khaloidra khangani adubu magidi amuktang dinate hanjin kayarak sanabikrabani asidabu kanana mabu thazabigani Langlena fare adudi kanadano nangna chelise mairabada adudi phone pailo madi asona thoki nang yang wari ko oidaba ngangidi latkano haiduni nangido laile pailake mairabana Langlen How? Kaidarage? Noigise aseng may chelaba? Kahino aisiba? Aseng mani? Leisna pa hello? Hauzikti thazaraba? Thazare. Nate, namu kamay tarino. Ngasayda natro, puli duba? Khangde isu. Hoise, pare nangsu fazana patharo. Hoi. Asumna nidu phone thamna kre. Langlen thoida call tawsili. Amadusu set by khalai. Hello? Langlena? Kaidaromina nangba? Tumi kailerage ahingsida. Leisna do chenkre. Yang wai ko, chalo ada, nang nakhali boise, yam na pangi sinine, khai biga tawe. Asing mane, aisu thazaramde, ada mairaba pailak paduda khangi. Kaino aisiba, asing bra? Aina mu nangse, pakhang ne na phagi tawkhidra. Yam paktiye. Hoi, ai thamage ko. Hoi, thamo. Asumna ni dusu phone thamna kre.